Ahumlak suboy da salibata Asigi Tang Kharada New Delhida Meitei Cso Kharada Ministry of Home Affairs ga Wari Sananaba Khanghallkhre haidi Power sina makataradun hai All Manipur United Club Organization amukogi President Nando Luwang na fongdoropagi matung ina Tha Asigi Tang Kharada New Delhida mifam pangthok lagani haibase Tha Asigi Tang Kharada nungthilgi matamda Khanghallkhibani haidi mifam masida amuko na saruk yagadaba oirabadi Tha Asigi Tang Kharada New Delhida thunglagadabani ado moinamang amukogi maikadagi New Delhida satuna mifam asi saruk yagadra natraga yarodra haiba Housing Forward Yoida Lake Haitaba Latre, Pangtok Doriba Bifomasi, Parliament Ki Nongzumi from Pangtok Tringai Mamangda, Manipur Gi Lan Gi Waroi Sin Puraknaba Bada Sarkana, Matauta Matabak Sing Pangtok Li Haiba Yanaba Bali, Ado Boydabang Nested Highway Sigda Satok Sasin Tauba Yadribasi, Home Ministry Gi Maikadigi Ariba Pambai Putokna, Bau Sag of the Satok Sasin Tauba Yahalagani Haibagi Tazaba Lady Haida, Fongdoroki Haidi.